इचिन इनाउ मयाम ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯁꯤꯒ ꯂꯩꯔꯦ ꯊꯔꯣꯏ ꯊꯣꯡꯕ ꯑꯃ ꯊꯥꯡꯖꯤꯡꯒ ꯑꯂꯨꯒ ꯏꯔꯣꯟꯕ ꯑꯃ ꯎ ꯃꯣꯔꯣꯛ ꯑꯃ ꯄꯥꯝꯕꯤ ꯆꯤꯛꯑꯒ ꯆꯥꯖꯒꯦ ꯇꯧꯖꯔꯤ ꯆꯥꯕ ꯍꯧꯔꯁꯤ ꯊꯥꯡꯖꯤꯡ ꯏꯔꯣꯟꯕ
một sẽ khăn nấu vẫn đi xả vào qua đây Chúng ta mới men thì được. Thôi chẳng làm nào ấy. Thằng Nhi mà xin không hiểu là
Ini bisa ditoke hal. 이sinauꯁꯤꯡ ꯆꯥꯕ ꯂꯣꯏꯖꯔꯦ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯆꯥꯔꯤꯕ ꯃꯊꯦꯜꯁꯦ ꯊꯔꯣꯏ ꯊꯣꯡꯕꯁꯤꯒ ꯊꯥꯡꯖꯤꯡ ꯏꯔꯣꯟꯕꯁꯤꯒ ꯎ ꯃꯣꯔꯣꯛ ꯑꯃꯒ ꯇꯤꯜꯍꯧ ꯆꯤꯛꯑꯒ ꯆꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ